Ibani se karam na khangna khibano. Ishwar na silakpani. Ishwar haibu kai lege. Ishwar di nangi aigi thamoy na lengdar lay. Mana silaktana ibani unan bani nungsi nalakpani. Ai de nangbu nushide. Ai khange. Changsilo. Hey. Yeah! Hey! Kira. Nungsi hairaga aibu karigi hatke tawriba. Nangbu karigi aina hatkani. Nangde aigi thawai ni. Thawai hatpa ngamba mibu kana laigani. Adu oiraga aibu karigi inthuge tawiba. Nangbu laknabanida. Laknabada ishiramadi kamdauba. Kim. Adu haigano. Oh. Nangsu khangbra. Aduk thauna leiba nangna sibabu karigi kiriba. Kim. Sibai wai do. Anirak suna haigano. Aidi sirabasu nangi nanakta asum lengdana laigani. Kim. Wa matangdi haige. Kari wano. Aidi kuki ne. Nangna nagani. Kuki ningol aina naga pakhang nangbu nungsibase chumbro. Kim. Nungsibadabu jati khaibro. Naga pakhang aina kuki ningol nangbu. Ai sagai da tilhanduna yelongai degi nungsi chana na himinaramba marido amuk ana sesilhangani. Abung. Nungsiba haibasidi ishorgi khudolni. Ishorgi khudolbu kanana kakphang ngomgani. Kim. Nang yaningdabro. Abung. Ibanigi achetpa nungsibana ahalaman singna yanaduna aikhoyani luhongnaba lemnaribasidi karigi nangi thamoyna chingnabano. Chingnaba natte. Nangna asumna haibase aina thoina taningbani. Hanna na haikrabadudi. Haikrabasu hanna taninge. Kim. Nang ay kyam nungsiye? Yam nungsiye. Aidi nangi nanakta adum lengdana leidoini. Ay nakta leitradi. Nang kanay nakta leigi hayno? Kim. 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 Kim.
Abong! 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 Ay na! Sa irabaso! Nangi! Nanakta! Aso! Laini! Abong! Abong! Ah!